IDP Lukrabi Sahunga Nifuga Taruk Minister Widow Pension Pangre Department Lukrabi Kradi Widow Pension Card Pau Pangri Manipur Hokibasa English Singaniga Kungo Humdagi Me Humdigi Tolakiba Irashina Maram Oiduna Manipur Tuan Mapam Singdi Lanzelactun relief camps in Ladiba Mapu Reba like Kidraba IDP Lukrabi Sahunga Nifu Turmasa Kangdoktuna Set Minister Widow Pension Scheme Gi Card Panganduna Pension Gi San Pampangan Krabasu Lukrabi Kradi House Power Pension Pangbadi Laira Widow Pension Card Power Pangri Pauxi Yemana, Manipur Tuan Mapam Sing the Lady relief camps in the Lady Mapur Lake Hidrabi IDP Lukrabi Kia Unarubada, Langaki Make di Makoida Hen Baming Sang Biduna, Imungi Sentungi Fibam Fogat Hanabigi Panganing Bigi Apama Funtoraki. How keep say English singer Nika Kungo Humdagi me Humdegi Tolaki Irashin Maramoiduna, More 1 number 7 Degi Lanzen Narakun House Akampat relief camp the Levi, Masagi say Nifugumanga Surabi, Kundrapam. Sakuntala Mapur like Kidrabi Ibom Sanhai. Land talk Tringaida, More the Dukan Pamagaluina, DI Gari any Laduna, Impal More Sinduna, Poche Singi Carvata, Duna, Awat apart late in Hinglami. Landa, Mayu make a Masungari sing my Tadopi Kibadigi, Impal and Generatuna Akampat relief came the Leraki, Haina, Paladuna, More the Labor Yunkai, Garipuna Maisaki Baduna Maramoiduna, Maki Mapuro Evado, Wakalaina Naduna, Sak Ising Sao, Tauyada Ruina. How keep say English in a nigga Kungo Humdagi November Tereta Akampat relief came the Lake Hidrehena, Sakuntalan Funturaki. Akampat Ideal Girls College, the housing BA 3rd semester Tamliba Masano Piamaga, Little Star English Higher Secondary School, Thobal the class Tiep, Science Tamliba Masano Paamagi, Mama Oriba Sakuntalan High. Maki Mapu Roiba Lake Hidrabasai, Ani Helaglaba Power Housing Maha, Set Minister Widow Pension Scheme Boyro, Makalamatagi Widow Pension like Langaktigi Pangbalati. Widow Pension Card Sana Bamari Lenaba documents and Pishing Cravasu, Sabidana Lady. Mamang the Maki, Yumnak Yaw the Vida, Skuntala, Kobiamagi, Widow Card Relief came the Laki. Like Hidrabamaki Mapu Rebigi Ming, address, bank account, number, su, Lan Madigi card, Adukanagi, no Kang the Badigi, Hankri. Maki Marie never sing Langaki Marie never sing the Ming Sangiduna, Maki Widow card Ama Atuba the Sabiduna, Tagi Shen Krakra, wherever was a Panglabadi, Masasingbu, Tak but Matin Kredi Oigan Hena, Sakuntalana, Mamitaki Mapitana Pogdam Nakiadi. Ukrulda Conrad, Matang Segi Zanawari Taretagi Taragaturuk Pabo Urkulgi, Walieli the Pangtukadaba, Rapai Katam now Luangi General Conference Amadi Sports, Cultural and laterally Mita, Megaliagi Minister Konat Sangma, Saruk Yagan Haina, RKLG President Fundurakli, Kaigi attacked the city, Karnatakagi, Samraganagar District Kaigi attacked the anti-posting camp APCMagi, Watcher Ama Sikrihan State Sigi Forest Minister Isor Khandrena Fongdokri, like Hidrabi APC gi Watcher Dugi Maming, Sana Hide say Fugamanga Kobihan Fongdo Minister Nike Maha, Nan Vidapur Leva, Marala Hali Ki Manak, Kayedun attack the Rokivani, Mato Pangtugli Manung the APC gi Watcher Sina Lake Hidava, Khandrena Tamoiso no item was Fungtokli, Makogi Mato Pangtuglinga, Manunda, Yariba Makai section was Minister and Forest Personal Singapore Toki, Manaki. Patrolling at Pa Muslim Forest areas and Gimanung the Matopang to Pumatam the Forest Staff Amusum Officer Punamana Safety Protocols in Section and Akadabani. Panbayaba the Handa Kiasina District should Hokipata Marishiki Manuna Kayet the Mishiva Mangasubani Uttar Pradesh Firing rains the Tokiwa Pokai Betagdok the Zawan Marisokli Uttar Pradesh ki Saharanpur district Liba firing rains Ama the Pokai Kiva Pokai Viki Tagdo the Army Personal Marisokli and Police the Fundokri Saharanpur gi Superintendent of Police Rural Sagar Zena PTI the Fungdopi Matungina Sang Nine Pangtok firing exercise amagi Manusa na Pokai Viki Tagdo Nahanumi Dang Wedam Reserve Bad Kala firing range Tokivani Magnaki Kangau the Tokiba Pokai Viki Tagdo the Army Personal Marisoki Tagdo the Pau Pamaga Mirza Puramasum Bahat ki police team sing Tagdok Topam the sanction Bagaloina Sokla Bazawan sing adu Behat Primary Health Center na Pukaki Haina Pongdo Rodum Hagnaki Makogi Pibam Lubana Maramoiduna Zawan Ani Saharanpur District Hospital referred to Ukraine Supaus Namakatari Manipur ki yumlon naba Leibak Singi Marakta Leramba Nat ki Mari Kangla Pau ki editorial Mamna Thamzari
Manipur ki yumlo naba Leibak singgi marak ta leramba nat ki mari angan ma matam da mitei singna yumthang na lairi ba Leibak singga nat culture gi wari ba madi lalot niti ki mari lainar I Leibak Manipur ki yelhomi mitei singna atai yumlo naba kha nongpok saina madi nongpok thangba Tibet ka Chris ki mamang sa English singa mag songa rom dagi aset pa mari ama lainar I habisi Manipur gi na pasing da phangba ari ba kusuk khulaya madi saphu Iwan singdi khangami Makhong ohum panba pukham amasum saphu singa sina Manipur amadi awang sina gi marakta culture gi asiat pa mari lainaram khibadu uli lamdam asigi ariba poirai na khontorak pa ki wari da yauriba khamnung asi Tibet ki khamnung sawad gi oiramba yai haina mot pinari hairiba mioi kanglup singa sige lon gi naknaba mari laine Leibak Manipur ga China lalon itiki thabak sing English singa mag sani pan ga taraga humdoi phau sata ki haibigi puari gi latam de iduna lairi Sina digi mitei singna lau uba amasum se saba tamki adubu mitei se haina khangnaba se makhal su adumak leiramdaba nati Manipur amasum ponga lainaba wari da hai pongsu pakhangbagi sada naudani haina lawi pong ningthau samlung pha mitei da sahi tara lotuna lairami Chris ki matung nipan subu sahi sada maidingu kairensa gi matamda pong ningthauga phak amata da phamina duna saksaminaki Lal ngamnaba sandang katuna ira thauni tawduna nat ki satnabi culture ka yamna naknaba mari daiki laisang saduna ira thauni Manipur mamitaki ponglai gi mitam symbol ga mitai gi kanglasa gi mitam ga yamna manaba oibana asiat pa lining gi mari lainarami haibadu khang English ngamaga chamri ga humdra ga mathoi da mitai ningthau kiyamana kabo tampak lokshin khibedigi kabo sing Manipur gi mi oiki loinana makhoi ga sarau marau nakhi Pongdagi pungton kabodagi kaboru taidagi taisep Manipur purakhi makhoigi saksa yuthak yumsa kaisa phijet ka manaba mona culture gi anawu mari lenakhi kabrang amas muga makhoigi mari leinabigi khudolni launarabasu amaromda sinana Manipur gi kabrang gi phi saba tamki habis leitaba nathi moirang kanglei rolda moiranga kabo ga asetba mari leinaba duna thoibibu kabo da loi thaki Thoibina kabod lai harau biki zawai sai kang sanaduna culture gi masak takhi taraga tres suba sahi sa phawad mitei ningthau sarai rongbana masanupi sakpa makhaw ngambi awang ningthau da thajaduna asetpa mari leinarami ningthau masa singi tangba lang mari leinana kabo awad senduna langi mating launaba sakhiba ningthau masa singna kabo nupi lawduna khunda laita khiba yaukitaba nati sarai rongbigi matungdagi mitei ga nongpok lomga leinaba mari tatki Awang nongpok India ga Manipur ga lainaba mari gi matangna Manipur ga takhel gi yamna nakni nongpok lomga nakshinaba mari nainarakpa taraga manga subu sahi sa adwai digi hawi haina lawbe taraga turuk subu sahi sa mitei ga ahong ga mari lainare kasarbu khongnang haina kaudura mari lainarakpa si thangyi khongjomba gi masa singjin naran pangan pa pokodigi mamitare mitei singna lanjen pham oiduna khunda laita khibani Manipur ga Kanopok Asia gi Leibak singa mari lainarakhiba nat ki mari edu nahungna khungul lituna apaba mari thamna banga sigi mirol no hona basumi Manipur ga Kanopok Asia gi Leibak singi marakta lainarakhiba nat ki mari edu amuhana hingat han bangam labadi mapangal kanba Manipur han bangamani Kuki gi matang na iba laidik ama phongkhre Colonial record of the Kuki right in Manipur and their impact 1878 1014 haina mingthon ma yumnam Rameshun iba lairik ama ngarang phongkhre Kaithel Express Private Limited na publish tawduna Manipur Press Cup ta pangdokhiba lairik phongbagi thorama duda retired IAS Dr. R.K. Nimai Oriental College ki Assistant Professor Dr. Oina Daniel DMU ki Assistant Professor Dr. Michael Samjay Sabam amadi Manipur University ki Assistant Professor W. Nabakumana President Member sing oina sarugyaki Dari asigi aiba yumnam Rameshona phongdokhibada Delhi da leiba National Archives ta Manipur ga madi leinaba file lising manga hen leirama thingnarakhi leiram liba file sing adudagi leiri asiga sanagadaba file sing khongatuna miyamna khangna unadriba asingma masak kya ithoktuna tungi mirol singidama archival literature ama oina lehona ba haiduna leiri asi phongmani masidana tana Kuki sina border ga tainaba mafam singa sangduna mafam singa du makoina lauksinana ba hotnarambagi thawong kya colonial record iduna leiramba du mek singa leiri asidi iduna habli hena suyumna Rameshona phongdokhi